Kuki Kulai Bible Singna Naga Kunja Kunlom Fazin Kre, Chief Minister na Makoi Butek the Kaidana Tadok Nanaba Wafam Pongdokre. Ukrul District ki Sangkai Kulda Kuki Kulai Bible Singna Angang Yaw na Naga Micham Kun Hena Fazin Kre, Makoi Bu Aswangam Yaw Dana Tadok Nanaba Manipur Chief Minister Yumnam Khemchan na Pongdokre. Taudogaduk Mari Lainana Chief Minister Secretariat Tegi Tadorokpa Cherol Amada Imphal Ukrul Lambi ki Litan Police Station na konba Sangkai Kulda Fazinduna Thamliba Micham Sing adu Mioibiki Minungsi Yanglaga Aswangam Yaudana Amadi condition Amata Yaudana Athu Matamda Tador Naba Kangan Kre. Thaudok adubu government na yamna lumna lauraduna Fazin Kraba Kunja Sing Micham Sing Aswangam Yaudana Imung Manungda Sinagani Amadi Thaudok to the Senariba Sing adu Gimatakta Ain Gu Oiba Thabak Lokatkani Haina Thazaba Piri SIR Amasung House Lease Out Tokigani Census Kimatang Wat Kigani Haina Chief Minister no Fungdokre. Government na Census ki matang da ECI ga pau faunare AIR Special Intensive Revision Tauraga House Lease Out loiraba matung da Census tawgadabani matam khara wat kadaba mali haina Manipur ki Chief Minister Yumnam Khemchan na Fungdokre. State Assembly ki budget session ki ngasi ki humni chanba numita Dixon on demand for grants lisingani ka kuntaru khanabada opposition bench tagi Congress MLA Kaisam Megachandra Wangkem na Manipur da thokliba irang na maram oiduna lanjenariba singi resettlement amasung rehabilitation loidringai amadi illegal immigrants sing masak khangdok tringai da census operation Taurabadi state asigi asengba demography adu pangbangam loy maramaduna state asida tangdu laitaba puraktriba fawba census operation asigi yaithok piu haina house da tamlakhi opposition MLA na pukhalkiba wafam aduda Chief Minister Khemchan na Manipur gi census ki matam tapthakigani haiba wafam asi house da thamkhibani Manipur gi senba chahi lisingani kunmari kunmanga da kanglon kai na lupa koti lising ahong ga chatret kunmapan sading tauramle CAG Controller and the Auditor General of India na pikiba Manipur government ki senba chahi lisingani ga kunmari kunmanga da leikiba appropriation accounts ki report matungin na haidi chahi asida kanglon kai na Lupa koti lising ahong ka chatret kunmapan sading tauramle hairi. General strike handokre. Ising pangandabagi mayokta JSC against non-supply of drinking water na ngarang numidang werang pung mga dagi hauraga National Highway chamasumna ani Lilong Bazar tu usoi pokpida matam kaktana chathagani haina tauramba general strike adu yasinabo purakpadagi handokre. Ngasi DC Thawal Yumnam Robita IAS na chair loduna ASP Thawal SDPO Thawal Lilong OC NHIDCL PhD gi mioising yauna JSC gi mihutsing ngasi nungthil DC Thawal gi conference hall da wari sanabada yasinaba purpadagi general strike si handokibani hainu phongdokle Gulf ki mapandagi India tamna liquefied natural gas cargo ani amsu lakle Iran gi lan number moiduna Middle East ta thokli bacharang na bafip masida public sector oil amasung gas company singna domestic consumer singidamak thau pusilakpagi chang hen galakpag loinana liquefied natural gas LNG cargo ani amasu India tamna lakle haina senior central government ki official amana ngasi phongdokre crude supply asi adumak karisu mi paingai oidri ngasidi masigi chang asi mausagi matogum adumak Strait of Hormuz dagi laklagani oil marketing company singna tongan balaywak singdagi crude cargo kaya amsu lakli sada humdramanga gi changdi hojik Hormuz dagi hendoktuna atopadagi sada yankhaimanga gi changda crude oil asi lakli haina Joint Secretary Petroleum and the Natural Gas Suzta Sarmana New Delhi da pangthokkiba press conference amada haiki Armenia faurga Iran dagi mahiroi chamrom halaklagani JNK Students Association
JNK Students Association na ngasi chorokna India gi mahiroi chamrom Armenia faorga Iran dagi lak liba tang taramari amsung taramanga da yorok lagani haina fongdokre. JKSA gi National Convener Nasir Khwamni na hai chorokna India gi mahiroi chamrom lan na tangdu leitadraba Iran dagi halak lagani. Makoi hojik Israel Iran gi muknariba asigi marakta commercial flight singna ahanba batch oina Mars 13 amasung 15 da Armenia lambi fauraga lakadabani. Masigi mahirui asi land route fauraga Yerevan Armenia gi Zevdarnos International Airport ta tunglagani mafam adudagi India da commercial flight singda lakadabani haiki. Mitop singna landarakpada thengnaba ngamdabasing miyamgi lusingbani haina haifam tokte JFD. Census tawdringai NRC chanahanduna mitop singhana khandoknaba haibada Chief Minister yauna MLA amadi Minister singna kiriba karigino loinana lamdam asida mitop kharkhakna landarakpada thengnabada ngamdaba MLA amsung Minister sing asi miyamgi luchingbani haifam thokpra haina Just and Fair Delimitation JFD gi convener Jitendra Ningombana fungdokre. Wafamasi India lengakna India pumbada April thadagi pangthoknaba silliba census asi matam khara yeithoknabagi matangda JFD na lamdam asigi mafam kayada paring naina chatharakpa miyamda mikok thibagi matangda wakal tahannaba campaign gi manung channa ngasi Imphal West District ki Hairangoi Thong Awang Maibam Lekai da Leiba Community Hall da Jathakiba Kana Nainaba gi mifamda mahakna fongdokibani. Jitendra Ningombana makhata na hai mapan lamdagi state asida narol da janglakkiba mitop miyancha singna ngasidi lamdam asigi miyam asibu sananingba mawongda sanaduna lakli masida natra mitop miyancha singna thengkhang kayada lamdam sigi yelho purup singda landaduna laklaba phawpa ngasi laingak asina karisu tawba ngamdana lairi asigumba cheirak asida handak pangthokkodoriba mikok thibagi thabak Tauramsing asi karigumba niyam kaina chathahan kiba tarabadi miyancha singna lamdam asigi yellow furup sing lamdam asidagi muthatnaba honarakpada aikoigi lusingba singna kari thaudang lawba ngamgadoribano haina phungdoki. Indo-Myanmar border da sambal khabada apanba pibagi parliament ta pukatkre. Indo-Myanmar border da sathariba sambal khabagi thabakta Manipur ki sarukta tattana apanba piriba sigi matangda Manipur ki Rajya Sabha ki MP Maharaj Sanajau Balashembana parliament ta pukatkre. Maharaj Sanajau bana haikibada Indo-Myanmar border asi North East state mari haibadi Arunachal Pradesh, Nagaland, Manipur amasung Mizoram ga punna kilometer 1494 samnari. Amadi masigi manungda Manipur ga kilometer 448 yauri. Mamangda border da FMR chanarambana maram oiraga border fencing amata leiramkide adubu lalhougi thabak thauram cross border infiltration drug lalonba amadi atai illegal activities sing ka henna hengalakpadagi lisingani kunmari dagi hauduna India government na war footing da thabo paikalakki haujik faubada border asida kilometer kuntra hen sambal khabagi thabo loishin bagaloinana FMR su lokthokre hairi Indo-Myanmar border da sambal khabagi thabo asida Manipur sector da khwaidagi masing yamna 8 apan piri Lisingani kunmanga gi December thada Chandel district ka tainaba border da sakhangdaba singna fencing khabagi yot ki makong anirak kaktalamki Sahi adugi August thada Technopal district ka tainaba border dasu fencing gi makong kakthalamagi mathakta sambal khabada thabakta siznaba khulai amadi machak sing huran khibagi thodo kaya thokre haiba wafamsu house ta thamki Sahi asigi January thada Myanmar ga tainaba Chandel district ki border da khaba sambal meter chamagi yankhai gi yot ki makong nifu ga taret amangata thokalamki Sahi asigi February loishalakpa phawda Technopal district ka tainaba Indo-Myanmar border da IED Tramathoi security force na fangki thawong asi thawoina national security da akai bapina ba honarakpani maramaduna government na ahenba midyeng sangbiduna border fencing gi thabak asi atenba matamgi manungda
ꯌꯥꯡꯅ ꯆꯠꯊꯕꯤꯅꯕ ꯋꯥꯐꯝ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯒꯤ ꯄꯤ ꯑꯁꯤꯅ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯅꯧꯕ ꯁ꯭ꯄꯣꯔꯠꯁ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯂꯩꯅꯕ ꯁꯦꯟꯇꯔꯗꯒꯤ ꯂꯨꯄꯥ ꯀꯣꯇꯤ 12 ꯂꯧꯅꯕ ꯇꯛꯅꯔꯒꯅꯤ ꯌꯥꯁ ꯃꯤꯅꯤꯁꯇꯔ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯃꯇꯝꯒ ꯆꯨꯅꯕ ꯑꯅꯧꯕ ꯁ꯭ꯄꯣꯔꯠꯁ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯂꯩꯅꯕ ꯁꯦꯟꯇꯔꯗꯒꯤ ꯂꯨꯄꯥ ꯀꯣꯇꯤ 12 ꯂꯧꯅꯕ ꯇꯛꯅꯔꯒꯅꯤ ꯍꯥꯏꯅ ꯌꯥꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯁꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯤꯟꯕ ꯃꯤꯐꯝꯗ ꯉꯁꯤ 2026-27ꯀꯤ ꯑꯣꯏꯅ ꯌꯥꯁ ꯌꯨꯠ ꯑꯦꯐꯤꯌꯔꯁ ꯑꯦꯟꯗ ꯁ꯭ꯄꯣꯔꯠꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯂꯨꯄꯥ ꯀꯣꯇꯤ 102 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯑꯃ ꯄꯥꯁ ꯇꯧꯅꯅꯕ ꯄꯨꯈꯠꯂꯛꯄꯗ ꯑꯣꯄꯣꯖꯤꯁꯟ ꯀꯠꯃꯣꯁꯟ ꯄꯨꯈꯠꯂꯛꯇꯨꯅ ꯍꯥꯎꯁꯇ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝꯗ ꯌꯥꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯋꯔ ꯍꯥꯎꯁ ꯑꯣꯐ ꯗꯤ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯑꯃꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯏꯚꯦꯟꯠ ꯀꯌꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯀꯌꯥ ꯑꯃ ꯄꯨꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯁꯪꯒꯥꯕ ꯌꯥꯕꯒꯤ ꯊꯥꯛꯇ ꯂꯩꯔꯦ꯫ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁꯤꯡ ꯑꯁꯤ 1937ꯗ ꯂꯩꯈꯤꯕ ꯃꯇꯝꯒ ꯆꯨꯅꯕ ꯑꯣꯏꯗꯕꯅ ꯃꯁꯤ ꯃꯣꯗꯔꯅꯥꯏꯖꯦꯁꯟ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯍꯧꯈꯤꯕ ꯏꯪ 2012ꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯁꯦꯟꯇꯔꯗ ꯂꯨꯄꯥ ꯀꯣꯇꯤ 12 ꯔꯣꯝꯒꯤ ꯁꯦꯟꯐꯝ ꯑꯃ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯗꯨꯒꯤ ꯃꯦ ꯊꯥꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯔꯥꯡ ꯂꯥꯛꯈꯤꯕꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫